State asida haukiba numit kharani asida lepa laitana ka hena nong chubana maram oiraga Imphal district ki manung channa laiba mafam sing ising ichawgi awaba mayoknare nong asina maram oiduna district asigi manung channa laiba mafam sing mapung oina yangang pokpi thamna pokpi saijang sabungkhok laimakhong mapal nogada yauna mafam ayambada laidiba yumsing ising thumjille Mafam sing asi fauduna chatliba Imphal-Ukhrul lambi ising thumjin kibadagi faunadrei masina maram oiduna mafam sing asida laidiba miyam ichawgi khudong chadaba mayoknare makhatana ichawgi fibam henkalakadra haibagi mipaibana maram oiduna ahal oiraba sing yauna yumgi atai pochai sing amadi sasanna chingba ichaw nanglaba mafam singdagi thaidoknabagi thabak thauram sing chathanari Nong ka hena chuba asina maram oiduna Iril Turel gi imai ka hena wangkhatle adubu haujik faubagi oina di Imphal amadi Nambul Turel gi ising imai ka hena wangkhatba oidri Nakalama romda ngasi nongmanini asida leptana nong chuba asina maram oiraga iram nala amadi pukridagi ising pathorakpana maram oiraga Imphal city gi manung channa leidiba leirak khulak amadi lambi sorok ising thumjin kibana maram oiraga miyamda chauna awaba khudongchadaba mayokna halle ngarang ayuktagi hauduna ngasi fauba lepa laitana churakhiba nong asina maram oiraga Imphal East amadi Imphal West district ki manung channa leidiba mafam ayambagi lambi sorok sing ising thumjin kre Khanghaudana lambi sorok ising thumjin kibana maram oiraga miyamda chauna nungaitaba oihalle amaromda India Meteorological Department Meteorological Center Imphal dagi fangba report amagi matung inna state asida makhatana nong chukigani haina report tawba laikhrabani